ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯍꯥꯏꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯇꯣꯟꯇ ꯍꯪꯖꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯁꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯅ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ, ꯑꯩꯈꯣꯏꯁꯦ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯑꯣꯜꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯏꯟꯁ ꯂꯣꯝꯗ ꯍꯥꯏꯔꯒ ꯏꯅꯔꯖꯤ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯉꯝꯗꯦ, ꯃꯗꯨꯒ ꯃꯁꯤ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯕꯨ ꯏꯅꯔꯖꯤ ꯑꯁꯤꯅ ꯃꯁꯛ ꯑꯃꯗꯒꯤ ꯃꯁꯛ ꯑꯃꯗ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯅꯔꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯕꯤꯒ꯭ꯌꯥꯟꯗ ꯆꯥꯎꯈꯠꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯇꯃꯥ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯂꯩ ꯑꯃꯁꯨꯡ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯐ ꯍꯦꯛ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯕꯨꯠ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯣꯠꯁꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯉꯁꯤꯁꯨ ꯀꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯊꯤ ꯐꯣꯡꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯈꯛꯇ ꯅꯠꯇꯦ, マレマシレリバジャティプンバギワリカヤダトクパマディテクナバギトドカヤマリナリマシナタクパディエコイマラアシダカリグンバマサカンダバイネルジグンバポサカマナエコイガティナトナドナレリハバシメイクセンナタクリアシグンバアキアカンバトマギトドカヤアシトクパデギエコイラムダマシダシュペラノメエクティビティカヤマアーケロジカルサーベイオブインディアナマファムアシダアヒンギマタムダꯆꯪꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯁꯤꯝꯕꯣꯜ ꯀꯌꯥ ꯊꯦꯠꯇꯨꯅ ꯁꯥꯏꯟꯕꯣꯔꯗ ꯀꯌꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯤ ꯑꯈꯪꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯎꯠꯇꯨꯅ ꯇꯥꯛꯄ ꯃꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯂꯩꯔꯤ꯫ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯌꯧꯁꯤꯟꯕ ꯉꯝꯗꯕ ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃꯅꯤ ꯖꯄꯥꯟꯗ 1970ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ, ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ, ꯖꯄꯥꯟꯒꯤ ꯑꯔꯕꯥꯟ ꯂꯤꯖꯦꯟ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯖꯄꯥꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯛ ꯁꯟꯅ ꯋꯥ ꯂꯥꯎꯅꯈꯤꯕ, ꯂꯝꯗꯝ ꯑꯗꯨꯗ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯒꯤ ꯃꯇꯨꯡꯅꯤ ꯖꯄꯥꯟꯗ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔꯗ ꯀꯥꯏꯈ꯭ꯔꯕ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯕ ꯖꯄꯥꯟ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯃꯨꯛꯇꯪꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯑꯁꯤ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯂꯝꯕꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ, ꯀꯥ ꯍꯦꯟꯅ ꯃꯥꯂꯦꯝꯗ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯌꯥꯝꯅꯗꯤ ꯃꯁꯤ ꯏꯆꯝ ꯆꯝꯅ ꯂꯧꯔꯝꯕ ꯌꯥꯏ, ꯃꯗꯨꯕꯨ ꯖꯄꯥꯟꯗꯗꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛ ꯁꯨꯇꯤ ꯊꯥꯗꯣꯛꯅꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯐꯥꯎꯗ ꯃꯤ ꯆꯠꯄ ꯀꯤꯅꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ ꯃꯄꯥꯟꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯃꯇꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯎꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯤꯟꯕꯗ ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗ ꯄꯦꯔꯦꯟꯁꯁꯤꯡꯅ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯊꯧꯑꯣꯡ ꯑꯁꯤꯗ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗ ꯁꯨꯇꯤ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯀꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯖꯄꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯃꯈꯦꯠ ꯑꯗꯨ ꯃꯅꯥ ꯑꯃꯗꯒꯤ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯦꯒꯥꯏꯗꯨꯅ ꯁꯤꯗꯨꯅ ꯇꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯁꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯈꯤ꯫ ꯖꯄꯥꯟꯒꯤ ꯂꯩꯔꯛ ꯀꯌꯥꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯥꯛꯁ ꯎꯞꯁꯤꯟꯗꯨꯅ ꯆꯠꯄ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯅ ꯊꯤ ꯍꯥꯏꯅ ꯈꯨꯝꯂꯝꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯈꯨꯗꯛꯇ ꯍꯥꯠꯀꯅꯤ꯫ ꯃꯗꯨꯒ ꯐꯖꯩ ꯍꯥꯏꯅ ꯈꯨꯝꯂꯛꯂꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯦꯒꯥꯏꯔꯕ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯎꯠꯇꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯍꯥꯛ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯤ ꯍꯥꯏꯔꯨꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯍꯥꯠꯀꯅꯤ꯫ ꯃꯗꯨꯒ ꯃꯍꯥꯛꯅ ꯐꯖꯩ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯨꯔꯒꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯑꯊꯧꯕ ꯀꯥꯇꯤ ꯑꯗꯨꯅ ꯆꯞꯈꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯊꯝꯃꯝꯒꯅꯤ꯫ ꯃꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤ ꯑꯗꯨꯝ ꯁꯤꯗꯨꯅ ꯇꯥꯕ ꯀꯌꯥ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄꯗꯒꯤ ꯖꯄꯥꯟꯗ ꯑꯀꯤꯕ ꯑꯃ ꯑꯣꯏꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥ ꯍꯥꯏꯔꯤꯕ ꯑꯇꯃꯥ ꯑꯁꯤꯅ ꯖꯄꯥꯟꯒꯤ ꯂꯩꯔꯛ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯀꯤ ꯑꯈꯪꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯀꯌꯥ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯋꯥꯔꯤ ꯑꯁꯤ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯐꯠꯇ꯭ꯔꯕ ꯑꯇꯃꯥ ꯑꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯆꯥꯡꯆꯠꯇ ꯐꯖꯩ ꯍꯥꯏꯅ ꯈꯨꯝꯕ, ꯃꯗꯨꯒ
ꯃꯈꯣꯏꯅ ꯕꯦꯀꯣ ꯑꯥꯃꯦ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯊꯥꯏ ꯑꯁꯤ ꯂꯪꯊꯣꯛꯇꯨꯅ ꯃꯍꯥꯛꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯎꯄꯥꯏ ꯑꯁꯤꯅꯤ꯫ ꯃꯤꯊꯥꯏ ꯑꯁꯤ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯨꯜꯂꯤꯉꯩꯗ ꯆꯦꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯣꯁꯃꯦꯇꯤꯛꯀꯤ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯄ ꯑꯁꯤ ꯂꯦꯞꯈꯤꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯑꯇꯃꯥ ꯑꯁꯤ ꯀꯝꯗꯧꯅ ꯑꯣꯜꯂꯛꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯖꯄꯥꯟꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯀꯂꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯁꯃꯨꯔꯥꯏ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛ ꯂꯥꯟ ꯑꯃ ꯆꯠꯄ ꯃꯊꯧ ꯇꯥꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯑꯁꯤ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯀꯨꯝꯖꯥ ꯀꯌꯥ ꯑꯃ ꯍꯜꯂꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯜꯂꯛꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥ ꯅꯨꯄꯤ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯨꯝꯖꯥ ꯀꯌꯥ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯃꯨꯔꯥꯏ ꯑꯁꯤ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯐꯥꯎꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯃꯨꯔꯥꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯀꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯁꯤ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯍꯪꯈꯤ, "ꯅꯍꯥꯛꯀꯤ ꯅꯁꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯐꯖꯔꯤꯕ?" ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯏ ꯊꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯥꯛ ꯈꯥꯡꯕ ꯌꯥꯕ ꯋꯥꯅ ꯈꯥꯡꯂ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯝꯗꯝ ꯑꯗꯨꯗ ꯇꯝꯅꯗꯨꯅ ꯃꯍꯥꯛꯅ ꯑꯎ ꯑꯎꯕ ꯑꯉꯥꯡ ꯀꯌꯥꯕꯨ ꯃꯍꯥꯛꯄꯨ "ꯑꯩꯒꯤ ꯁꯛ ꯑꯁꯤ ꯐꯖꯕ꯭ꯔꯥ?" ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯤ ꯍꯥꯏꯅ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯆꯞꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯖꯩꯑꯅ ꯈꯨꯝꯂꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯠꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯤꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯑꯩꯒꯤ ꯁꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯔꯤꯕ?" ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯊꯤ ꯑꯃꯨꯛ ꯍꯥꯏꯔꯕꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯐꯖꯩ ꯍꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯨꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯄꯥꯏꯔꯛꯂꯤꯕ ꯀꯥꯇꯤ ꯑꯗꯨꯅ ꯀꯛꯊꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯁꯤꯅꯤ ꯖꯄꯥꯟꯒꯤ ꯑꯔꯕꯥꯟ ꯂꯤꯖꯦꯟ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯋꯥꯔꯤ꯫ ꯑꯁꯨꯝꯅ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯃꯥꯏꯈꯨꯡ ꯀꯨꯞꯄ ꯃꯁꯛ ꯑꯁꯤꯅ ꯑꯉꯥꯡ ꯀꯌꯥ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯗ ꯑꯀꯤꯕ ꯑꯃ ꯑꯣꯏꯅꯈꯤ꯫ ꯃꯗꯨꯕꯨ ꯖꯄꯥꯟ ꯑꯁꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯕꯁꯨ ꯀ꯭ꯔꯥꯏꯝꯗ ꯌꯥꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯇꯣꯛꯄ ꯑꯋꯥꯡꯕ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯃꯁꯤ ꯑꯇꯃꯥ ꯑꯗꯨꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯑꯗꯨꯗ ꯒꯦꯡ ꯈꯨꯄꯨ ꯑꯃꯅ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯗ ꯕꯦꯖ ꯇꯧꯗꯨꯅ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯖꯄꯥꯟꯗꯒꯤ ꯂꯦꯞꯈꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯁꯨ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯕ ꯑꯀꯤꯕꯒꯤ ꯊꯧꯑꯣꯡ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯖꯄꯥꯟꯗ ꯃꯇꯝ ꯈꯔ ꯊꯣꯛꯑ ꯃꯇꯨꯡꯗ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯂꯦꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯖꯄꯥꯟꯒꯤ ꯂꯩꯔꯝꯕ ꯒꯦꯡ ꯈꯨꯄꯨꯁꯤꯡꯅ ꯊꯧꯑꯣꯡ ꯑꯗꯨ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯁꯨ ꯋꯥꯍꯪ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯁꯤꯁꯥꯀꯦ ꯑꯣꯅꯥꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯗꯣꯝꯅ ꯖꯄꯥꯟꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯏꯈꯨꯡ ꯀꯨꯞꯄ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯕ ꯋꯥꯍꯪ, "ꯑꯩꯍꯥꯛꯀꯤ ꯁꯛ ꯑꯁꯤ ꯐꯖꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯕ ꯋꯥꯍꯪ ꯑꯁꯤ ꯊꯦꯡꯅꯕꯤꯕ ꯇꯥꯔꯕꯗꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯕꯤꯔꯈꯣ, ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯇꯧꯔꯝꯂꯒ ꯂꯦꯞꯈꯤꯕꯅꯣ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯍꯤꯡꯍꯧꯕ ꯇꯥꯔꯕꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯎ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ꯫